First of all, the EPAC TV News welcomes everyone. Syria leibak tha anirom ing tapna leiruwa matung Julani amadi Bashar al-Assad ki supporter sing marakta amuk han akan mamong de lancha thnaraktuna hatnarakpadagi hauki ba pung kun mari manung de yamdrabada miyoi chani hena sigre haire ningsing ba yabadi Syria gi hanagi president Bashar al-Assad ki mathakta Haiti al-Sham HTS militant singa atay atopa lalhoba kaya ga punduna landar laba matungda Bashar al-Assad ki lengakpo maru phukna hundokkhibani lalhobasing aduna Syria khudum chalakpadagi thawai hingna ba haiduna Russia ta chenduna Bashar al-Assad leikhibani adubu maramdam amuk hana lalhobasing adudagi munbu ngamna ba Russia da leina Syria da leiba mahakki supporter singda HTS lalhobasing mathakta amuk hana landa halakkibani Monitas ki report amagi matung ina Syria da hojik cha thakliba lal asida miyoi chanirom sigire hairibasi asibagi masing yamna hengalakpasu yana leire Siriba asigi manungda Syria da HTS na lusingdun semkiba lengak adugi miyoi sing ayambani haire report asigi matung ina Syria da amuk hana civil war cha thakliba asi Latakia amadi Tartus hairib state sing asidani Bashar al-Assad ki supporter singna HTS ki lengak ki mathakta landarakhibani Attack asigi matung da Syria da hojik lengak paiba government ki yathang matung ina helicopter sizinaduna Bashar al-Assad ki supporter sing leiriba bet anan hairiba mafamda akan mongda landa sinkhre Bashar al-Assad ki supporter singna HTS lengak ki army tara amasu phaduna pukhre hawraklibi irang asi laksinana ba ngamna ba gidamakta Syria government na mafam aduda curfew thamjinkhre adubu irang asi Syria ki atopa mafam singdasu lepa leitana ja tharktuna Bashar ki supporter sing oiriba militia group na landaraktuna Jabale hairiba mafam asi amukka hana khudum chanba ngamkre hairi Bashar al-Assad ki supporter sing hatna ba gidamakta Syria ki government na pak chin operation sa tab hawkre panbe abadi hawkiba sahi December tha dasu Syria ki government HDS na semlabu matung Bashar bu sawgatpa militia kangbu amadi mahaka punna thabak to munram miyosing phaduna hatkhiba leikrabani loinana militia ki khulai paiba kangbu singbu khulai ge loinana sayenda tohon ki basu hana mamang de kyarik leikrabani haire nakalam romda Israel amadi Hezbollah ani gi marakta Lebanon da sokna ki asobu lanjau adun maram oirega pak chana mang ta ki adu amuk hana semga sagatna bu hotna bada $1 billion tram thoirom hena changla bu yai haina World Bank authority sing phongdokre sairak asida Lebanon military na Israel da ceasefire thugaire haina su achobu maral birakre haire Pausing asiga mari leinana atopa paw amadana Gaza Strip ki Palestine sing tanthokina ba Donald Trump wafam Muslim leibak sing yakidre Gaza Strip ta leiba Palestine sing atopa leibak sing da matam pumbagi oin lahin kina ba aduga Gaza Strip asina miyang gi koiba lakna ba yamna ningthiba mafam ama semgatna ba United States ki President Donald Trump na Phagira Jugaira bhapta ta wafam ama hawdurakhiba adu Muslim leibak sing gi foreign minister sing akan mongda reject tokre Makoina Gaza Strip asi amung hana semjin bagi thabak cha thabi yana bagi damak lamdam asida sasan tawnana ba administrative committee ama semna ba atopu wafam ama support tokre Gaza gi phibam asiga mari leinana OIC haibidi Organization of Islamic Cooperation gi akhanaba session ama Saudi Arabia gi Jeddah city da pangthokpada foreign minister na Donald Trump gi wafam adu reject tawkibani Donald Trump gi wafam adu gi mayokta hawdokpo oina Egypt na puthorakhiba Gaza bu semjinnabagi thorang ama foreign minister sing support tawki Egypt ki thorang asi Saudi Arabia amasung Jordan yauna leibak kayana support piduna puthokhibani OIC asi Muslim masing yamna leiba leibak yangkhai tari na pullaga sem group amani makoina Donald Trump gi maming di pandana Palestine sing tanthokhlaba plan yaroi haina phungdokki madu kangnu muthatna bu hotna bani international law yamna thina thogai bini amasung miyoiba khunai gi mayokta chatthaba crime ni haina minister sing thadokki warol amada hairi Palestine sing mayum thadokhlaga selan kinabagi damakta chara helanbagi policy sing chathari haina su foreign minister sing kanna yaningdaba phungdokki nakallamaromda United States ki President Donald Trump na Gaza Strip ki Palestine sing tanthokkhina bu wafam
haudorakhiba adugi mayokta protest tobu oina United Kingdom gi manung chanba Scotland da Donald Trump gi golf resort singi marakta ama Palestine activities singna election khochin tawsilam le hairi Scotland gi khanung chupta leiba Donald Trump gi Tunbury golf course amasung hotel da activities ng Gaza si yonanaba gi natte haina achobu mayen iramki makhoina club house ki mapan gi wall sing dasu angangba pen kapsilam ki hairi Donald Trump na Gaza asi mahak maral gumna mahak na pamba matamda thaduk thajin to bu yaba mongda chathaiba thausil asi yaningde masi mayek na senghanaba gi damakta mahak ki tasengba maral phauba resistance ki thausil dagi tek ta kaidaba oiroi haina Palestine action ko ba group na thaduk ki warul amada hairi atopa pawamana Russia ki missile attack ta Ukraine gi Dobrophilia da miyoi tramari sigre kunthatre henban asu apan nangre hairi Russia ki maikai dagi ngarang chatharkiba missile amasung drone attack na Ukraine gi nongpok thangba city Dobrophilia amadi Kharkiv ki mafam khara da yamdrabada miyoi tramari hatkre loina angang yauna miyoi kunthatre henbana sathin asu apan nangre haina Ukraine interior ministry gi maikai dagi hairi attack adu da ballistic missile yauna rocket kaya amadi drone sing mathol kaya wangbo building nipan amadi gari kuntharom hen asu apan nangan gi haina makha tar Dobrophilia gi attack adu da punna miyo tramathoi siki maduda angang manga yaukhibani loinan atop kuntha amana hen sokhi ministry gi warol gi adu gi matung ina awang nompok thangba Kharkiv ki mafam amada chathakiba Russia gi attack aduna micham ahum hatki amasung atop taren asu apan nanghanki thodok adugi matang da Ukraine president Volodymyr Zelensky na phongdorakibada asigumba attack asina Russia gi maikai dagi hana paikhalakliba khongthangsing aduda ahong ama phawbu leitri maram aduna mahaki leibak asina miyoibagi punchi kannanaba amadi leibak adu air defense mapangal kangkhat hanaba loinana Russia gi mathakta sanction hegat hanabagi matangda khongjong lepa yadi haiki marak asida United States ki president Donald Trump na Ukraine da Russia gi maikai dagi attack mari chathariba si maram oireg nowno leibak aduda athing makya thamlakku yai haina kian khre United States na mamang di Ukraine da piramba intelligence ki oiba reporting adu lepkibadagi Ukraine gi air defense na Russia gi attack sing adu nganna khangdokpada awaba am oiri Dobrophilia haiba mafam masi Donetsk region gi saruk am oina lan mamangda miyo lising kun palom leiba mafam amani mafam masi Prokopsk kilometer kun thoirom chatlaga leibani aduga Russian sayul kaya gi mamangdagi hona mafam mad lawsinana be attack kaya chathadun lakhibani Ukraine gi maikai dagi Russia gi missile sing ngakthoknanaba makhoida leiriba France dagi leiba Mirage jet sing sizinaduna lalasi makha tabagi phibam ama chawsilakle Russia gi maikai dagi chathrak attack sing maru oina Ukraine gi energy infrastructure sing da target to le madu neutralize tawnanaba jet fighter sing asi sizinrakpani haini Ukraine gi air force na makhata na wafam khar thamlakle hairi nakalam romda Russia amadi Ukraine na soknari bulal asida Maliam pumbana Donald Trump na Russia gi michang da leire haina khrabasu ikhang khanghodana Donald Trump na Russia da Ukraine gi lan lo sindrima makhai anoba tariff amadi athingba kaya thamlagani haina lothokre Russia da athingba thamlagani haina Donald Trump na phongdokladuna Russia gi mathakta thamlakliba anoba athingba kaya asi Ukraine da Russian lepa leitana chathariba attack asi yenglaga torokpani lan lepa haibasi Ukraine khaktana pamban oithokpu yaroi Russia ga su yanaba ama prokadabani maram maduna Russia da athingba thamma kaya asi mathau tarakpadagi thawrang asi lokhatpani haina su interview amada United States ki president Donald Trump na phongdokhibani hairi miyamda matam ipausing share tawriba Ipak TV News haiba news networking YouTube channel amadi FB page asibu adobna like share comment follow amadi subscribe tawbiduna tung koini miyamgi seba tawbu ngamnanaba support tawbiyo haijari